Sangai quiz tabiram libasing masigi samnga kuntra taruk suba tangkak kaloinana taramna oksari kurumjari. Tangkak sida pujarak libasi mamangi samnga kuntra manga suba tangkakta hangjakiba wahangsing paukum galoinana ningsing minaba kana kanana asumba paukum thabiraki haiba khangminaba aduga khwaidagi nungairiba amana mamangi tha habidi November thagi oina lucky winner oiduna Laisangtem Vision Carpentry Works ki proprietor Laisangtem Vision na sponsor toba prize loba lakpada wari sajahuba sangai quiz ki lucky winner singi mapau taminaba aduga tangkak sigi habidi sangai quiz samnga kuntra truk suba tangkak ki wahang sing khangminaba sini mathang kudol tamjarake ahan base mamangi tangkak sangai quiz samnga kuntra manga subada hangjakiba wahang sing paukum galoinina amuktang ningsing jarake ahan boina hangjakiba wahangdu moirang kanglirol da sayon taret ki wari ngasi susing thanari hairiba sayon taret mak thawai amatana mathang sayon bani hairiba sayon taret makki nupa nupi pungba sing adugi maming kari no wahang asigi asumba paukum haijarake hairiba sayon taret makki nupa nupi pungba sing adudi akong jamba amasung phawaibe henjunaha amasung leima lairuk lembe kuyol hauba amasung yaithing konu kadeng thang jahanba amasung tonu laijing lembe urana ha khongjomba amasung pidonu wanglen pungding haiba amasung sapa sanu silhaibi aduga aroibada khamba amasung thoibi hairibasini anisubo ina hangjakiba wahang aduna the Pacific Decadal Oscillation samna PDO hairibasi karino masiga malemgi khwaidagi nong marang kaina taba mafam singi marakta ama oiriba North East India da haukiba sahi kuntra muksida nong likna subaga mari leinaribasi karamnano wahang asigi asumba paukum haijarake Pacific Decadal Oscillation asi Pacific Ocean ge 20 degree north ta leiba imai gi aying asagi sang aduni masi matam sangna sathaduna leiba El Nino ga manaba Pacific climate variability gi pattern amani North East India da monsoon rainfall hantarakpa asiga Pacific Decadal Oscillation da natural changes lakpa asiga mari leinai masina maram oiraga haukiba sahi kuntraro masida North East India da nong likna subaga mari leinaribani wahang sing asigi paukum aikoida yohan biraktuna sangai quiz samnga kuntra manga subagi oina saruk yabikiba participants sing punna mioi nipu mangane makoigi maraktagi ahan basi wahang animaki paukum sumna thabirakiba mioi sing adu kana no thamjarake fayeng kharang kunau dagi ning thogjam ingosa sakpa singa maka maisnam lekai dagi em buda sing kairau bitra maka lokrakpam lekai dagi lokrakpam subol khamnam leraktagi azmala amasung rosni sagolban tera dagi somendro oinam teksam lekai dagi sonali thongram Wangoi wahengbam lekai dagi Arbin Wangkai mayum moirang dagi Angela yum khaibam nongmai kapam tejendro singjamai wangma khetri lekai mongkhang lambi Imphal East dagini kairau bitra makha lekai dagi Taurem Yaifavi amasung Taurem Yaifaba Friendship Educational Academy Khurai dagi Lansen Bisanu angom jambam loitang kunong maning lekai dagi maibam yohenba maitai moirang them Nitish Kumar amadi moirang them Sonika Devi hiyang thang mamang lekai haubam marak kaisam lekai dagi Khaidem Ras Lakshmi Devi amadi Khaidem Vidya Lakshmi Devi tinungai awang lekai dagi Hidangmayum Devdas Sharma Langjing asobo makha lekai dagi Tongbram Jibon sangai kuista matam kuina adungi mingtaba phangjarudre amuka hana sangai kuista saruk yabirakpa taramna oksari tolen khun kasar dagi maitan kaisangbam Bhupen Elias Maira Khuman ningom thongjaw dagi Waikhom Rajen haubam marak kaisam lekai dagi Khaidem Hemochandra Singh Don Bosco High School Fayeng dagi Ningthaujam Eliza Devi TG Higher Secondary School da tamlibi Ningthaujam Mersika First Timer Family Line Campus Imphal dagi Ningthaujam Mananda Taudam Imo Sing Konta Khaba Makha Lekai amasung aroibada Anita Konsam Sagolban Tera Tongbram Lekai hairiba sing asina wahang animaki paukum sumna thabirakiba mioi sing aduni ahan wahangi paukum tamak sumna thabirakiba mioi singna lari yengba makha lekai dagi nongthombam singlem baluwang amasung Haripriya nongthombam kerek mayai lekai dagi Thongram nongpokngan ba amasung Brojendro Maitai irengban mayai lekai dagi Melody Shanjam kerek Tomal Makhong dagi Romen Maitai amasung kairau wangkem khongnang makhong dagi Ajit Puthem hairiba sing asina ahan ba wahangi paukum tamak sumna thabirakiba mioi sing aduni anisubu wahangi paukum tamak sumna thabirakiba mioi singna khabam lamkhai dagi Tayanjam Herojit Paurabi Pukri Mafal Imphal East dagi Nausa Laikhuram Kaksing Turel Wangma Ningthau Pareng dagi Ganguli Moirangthem amasung aroibada KP School dagi Phijam Sara amasung Loibi hairiba sing asina anisubu wahangi paukum tamak sumna thabirakiba mioi sing aduni
Sangai quiz ki makha satharak po ina hoje amuk taminarasi November thagi lucky winner oi bangam khraba hobam marak kaisam laikai degi yamna pikli vaisel ani khak Khaidem Ras Lakshmi Devi amasung Khaidem Vidya Lakshmi Devi isel ani sina Kasban Imphal gi office ta laktuna laisang team bizen na sponsor toba prize asi loba matamda makhoi ga hak phaminaduna yamna nungai ba wari watai khara saja hawi aduna sangai quiz ki lucky winner oi bangam khraba isel ani siga aikhoi gi mihut sing Waikhom Purnima amasung langpok lakpom Tokyo koi aniga ngahak phaminaduna wari saba asi sangai quiz ki makha tarapoi na taminase Khaidem Ras Lakshmi aduga Vidya Lakshmi taramna okchari congratulation Thank you. Nakoi gi hujik leifam amadi kari school da class kya tami habedo hapeta panbiyo. Koi habo mar kai samle kai degine koi huji aina class 9 tammi. Aduga Vidya Lakshmi gi di. I Trinity Public School da class 7 tamjari. school se dumak manai ko nabani se Baba mama gi ming Babagi mamingna Khaidem Rasmani aduga mamagi mamingna Khaidem Ongbiro Mabati Devi. adunga si je Vidya Lakshmi ga Ras Lakshmi ga si khoigi All India Radio Imphal ki office tamna lakpasi kanaga lai aduga kamaina lakpi bage Babaga lae babasu mamasu. Koi gi All India Radio Imphal gi studio daga sumaina wari watai sanabagi tanjam phangbache nabani da kari phawi. Yam nungai ba nabani se ahan ba makta ta sangai quiz ki winner oire have se pau se karam na tai radio di tha phang. radio se dumak nungti gi dum chang nai na tabi bra kari kari thorom ga di nungai na tage Sang Gumba chatina Sunday gumba na anamba tai taidi. Tade. ado apamba program di yawbro khare hena pamba Quiz gumba de dum tare na matamda adu na tabe to paisai gumba su dum tai. Lila gumba. Vidya Lakshmi ga Ras Lakshmi ga final exam di loire ko handa kya Kamai torami handaki exam tubo. Yam fazana tawrame. Kari rank daga lakani hainaga asa tauge. Ring 1 to 5 Pokemon da salakani na khale. Vidya Lakshmi gi di. Aidi rank 1 daina 10 Pokemon dadi chalakne na khale. Sungsoi soidana sana khanjariba rank adu phangbo oibiu ko. Thagache. Adudi Vidya Lakshmi amadi Ras Lakshmi final examination ja khoigi handak haidokriba sangai quiz ki result out togiba sigi manungda oiba maliko examination manungsa. Kamai tawi hadi examination ki kanna honari marak sida sangai quiz ki winner oire kaina haiba sida isada kai faukya. Yam pakhat pa fawe duna namidang jom tatumde. Namidang amu tumkidreba ko hadi examination gi kanna honari ngai marak sida harawa pawam lakpa sida tumbam chabung khangidre habibani ko. Winner oire haiba si hek khangbaga isada di kai fauge. Pazu pakhat le yamna harawuzu dum fawe. Pakat pasu harawasu fawe habani ko. Vidya Lakshmi di kari fawe. Aidi thaja ba ngata bawe. Thajada banga ta fawe ba. Purnima makhoi se sumai tawrase makhoi gi awaba jing adu kokna na ba haiba tare ko thai leigiba tension sing do ngakta oisu relax oina ba kitang entertain oi ba wahang oi adi pakhung oi to ba kitang hangse ichalani sida ko nakoi ani maktani ko hangada wahang se yong amane khairoi khangi ko squirrel do khairoi amane ucheng amane makhoi humje lamjel tanari ba kanna ko moina chengkhatli bisina UB pabim gi mathakta chengkhat ba adudi kanan hana la phoi hek pahan gani Yong hane. Ras Lakshmi di Yung na hani. kamaina handai no Haidi monkey di dum uda leirabnina. answer je haira age ko kanamta na haloiba maramdi UB pabim mathakta la phoi pan gadra ne Pala. am nungai ba wahang ama hange ko nakhoi gi kari haini school da thengnari ba wahang ama khak haitare ko munna khala khumbiro yamna entertain oi ba yamna nungai ba wahang ne posak ama khak leyeba ko haiba posak se molaga na ngauba nalaga na muba si posak se kaino nakhoi school da class da toina thengnaba posak ni Whiteboard. chumgadra purnima sibo whiteboard haibasimakti hoi moi matam dabdi loi sijinare ko aseng bagadi blackboard si oigadoi ko Ado hojikti- blackboard ta chok torga ibing khak to thengnarak pra adu oidoi ne adu karigima whiteboard oiraga dine ngasai hangkriba question dugi ona tainaba oidini ko thagachari purnima mathangi question si kari hangsige nakoi ani se yumdagi walking thole nakoi gi huije puraga ko adaida satin je ka hore ba yumda adubu nawani chatpa matam da chotte kari gi chotri ba no haiba Nong chudabai. yam sumba pakum pibire ko adu purnima hanginga sida isu question amtang hanguge yaye yam nungai ba question ni pakhong haiba tare ko muna tabiro ko ichalanima akhoi posak amakhak leyeba ko haiba posak se hujiki matamda atugi matik yamna popular oiba posak ne mana ek hingi kai akhoi mayam sine isei sakpiba ado siba matamda na khuba khubiba hayam adu so harau nungai nani ko haiba karigumba harau nungai bagi thodok amada haiba posak ase sieneyeba karam posak oigani khangbibra Pung. pung haibi bani ko amtang khalu pung di lan gani khangba ngam bidraba purnima answer si haidokhrasira
ꯍꯥꯏꯗꯣꯛꯑꯁꯤ ꯇꯣꯛꯀꯤꯌꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯅꯦ ꯉꯥꯏꯍꯥꯛꯇꯪꯒ ꯈꯜꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯈꯣꯏꯅ ꯍꯣꯔꯦꯟ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯑꯣ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯦꯕ ꯉꯥꯏꯍꯥꯛꯇꯪꯒ ꯈꯜꯂꯨ ꯍꯤꯡꯉꯩ ꯃꯇꯝꯗ ꯏꯁꯩ ꯁꯛꯇꯣꯏꯕ ꯍꯔꯥꯎꯕꯒꯤ ꯁꯤꯈ꯭ꯔꯀꯥꯟꯗꯅ ꯈꯨꯕꯥꯛ ꯈꯨꯗꯣꯏꯅꯦ ꯑꯗꯨꯁꯨ ꯍꯔꯥꯎꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯛꯅꯦꯕ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤ ꯄꯨꯔꯅꯤꯃꯥ ꯅꯪꯕꯨ ꯈꯪꯕ꯭ꯔꯅꯦ ꯍꯥꯏꯗꯣꯛꯑꯁꯤꯔ ꯑꯩꯕꯣ ꯅꯪꯁꯨ ꯈꯪꯉꯝꯗꯗꯅ ꯇꯣꯛꯑꯔꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤꯗ ꯀꯦꯛ ꯀꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨꯕꯨꯅꯤꯀꯣ ꯆꯨꯝꯃꯤꯀꯣ ꯄꯨꯔꯅꯤꯃꯥ ꯃꯥꯅꯤ ꯆꯨꯝꯃꯤ ꯅꯪꯁꯨ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯃꯥꯜꯂꯤ ꯈꯪꯖꯟꯕꯤꯍꯧꯔꯣ ꯀꯦꯟꯗꯜꯁꯤꯅ ꯃꯩ ꯆꯥꯛꯏꯒꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯇꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯨ ꯌꯨ ꯍꯥꯏꯗꯅ ꯑꯣꯀꯦꯖꯟ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯏ ꯀꯦꯟꯗꯜ ꯑꯁꯤ ꯍꯦꯛ ꯃꯨꯊꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯍꯥꯏꯔꯤꯕ ꯑꯣꯀꯦꯖꯟꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯩꯀꯣ ꯅꯈꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯐꯤल्मꯁꯤꯡꯁꯦ ꯃꯨꯚꯤꯁꯤꯡꯁꯦ ꯌꯦꯡꯕ꯭ꯔꯥ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯨꯝꯕ ꯁꯨꯄꯔꯃꯦꯟꯒꯨꯝꯕ ꯌꯦꯡꯉꯤꯀꯣ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤ ꯁ꯭ꯄꯥꯏꯗꯔꯅꯒ ꯍꯦꯛ ꯆꯤꯛꯈꯤꯕꯗꯒꯤ ꯃꯣꯏꯁꯦ ꯅꯣꯡꯉꯥꯜꯀꯥꯟ ꯄꯥꯋꯔꯒ ꯌꯥꯎꯔꯛꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯕꯥꯅꯤꯁꯦ ꯅꯣꯡꯃ ꯄꯤꯖꯥꯁꯦ ꯆꯥꯕꯁꯤꯗꯩꯗꯀꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯌꯥꯎꯈꯤꯕꯗꯒꯤ ꯅꯕꯥꯅꯤꯁꯦ ꯁꯨꯄꯔ ꯄꯥꯋꯔ ꯌꯥꯎꯔꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯗ ꯀꯔꯝꯕ ꯄꯥꯋꯔ ꯑꯣꯏꯅꯤꯡꯕꯒꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯄꯥꯋꯔ ꯑꯣꯏꯅꯤꯡꯕꯒꯦ ꯑꯃꯃꯝ ꯍꯥꯏꯔꯣ ꯔꯥꯖꯂꯛꯁꯃꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯣ ꯁꯨꯄꯔ ꯄꯥꯋꯔ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯔꯝꯕꯅ ꯏꯄꯥꯝ ꯄꯥꯝꯕꯒꯦ ꯔꯥꯖꯂꯛꯁꯃꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯃꯥꯡꯕ ꯉꯝꯕꯁꯦ ꯄꯥꯝ ꯃꯥꯡꯕ ꯉꯝꯕꯁꯦ ꯄꯥꯝꯃꯦ ꯀꯔꯤꯒꯤꯅꯣ ꯃꯥꯡꯕ ꯉꯝꯕ ꯄꯥꯝꯕꯤꯔꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄꯗ ꯃꯤꯅ ꯀꯩꯒꯨꯝꯕ ꯐꯥꯗꯣꯔꯦ ꯍꯥꯏꯔꯁꯨ ꯃꯥꯡꯈ꯭ꯔꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯦꯗꯅ ꯌꯥꯝꯅꯃꯛ ꯁꯤꯡꯕ ꯄꯥꯎꯈꯨꯝ ꯑꯃꯈꯛ ꯄꯤꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯗꯤꯀꯣ ꯑꯉꯥꯡ ꯐꯥꯕ ꯈꯣꯠꯄꯒꯁꯨ ꯌꯥꯝ ꯇꯧꯅꯔꯦꯕ ꯃꯥꯅꯦ ꯑꯗꯨꯒꯤ ꯄꯥꯋꯔ ꯁꯨꯄꯔ ꯄꯥꯋꯔꯗꯣ ꯂꯩꯔꯗꯤ ꯐꯥꯕ ꯉꯝꯃꯣꯏꯗꯣꯔꯤꯅꯦꯕ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯤꯗꯤ ꯑꯩꯗꯤ ꯄꯥꯏꯕ ꯉꯝꯕꯁꯦ ꯑꯣꯏꯅ ꯄꯥꯝꯃꯦ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯄꯥꯏꯅꯤꯡꯉꯨꯔꯤꯁꯤꯅ ꯑꯇꯤꯌꯥꯗ ꯑꯝꯇꯪ ꯄꯦꯟꯅ ꯑꯝꯇꯪ ꯄꯥꯏꯒꯦꯅ ꯈꯟꯕ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪ ꯑꯝꯇꯒ ꯍꯪꯒꯦ ꯑꯩ ꯆꯠꯂꯅꯤꯗꯀꯣ ꯅꯕꯥꯅꯤꯁꯦꯀꯣ ꯍꯧꯖꯤꯛ ꯅꯕꯥꯅꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯅꯕꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯐ꯭ꯔꯤꯗꯀꯣ ꯂꯣꯏꯅꯃꯛ ꯀꯣꯏꯗꯣꯏꯅꯤꯀꯣ ꯊꯥ ꯑꯃ ꯀꯣꯏꯕ ꯌꯥꯕꯒꯤ ꯇꯟꯖꯥꯈꯛ ꯄꯤꯔꯦ ꯈꯜꯂꯁꯤꯀോ ꯑꯗꯨꯗꯤ ꯀꯅꯥꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯈꯟꯒꯅꯤ ꯑꯩꯒꯤ ꯕꯕꯥꯒ ꯑꯗꯨꯝ ꯃꯃꯥ ꯃꯣꯏ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯃꯤꯟꯅꯅꯤ ꯕꯕꯥ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯤ ꯀꯅꯥꯒ ꯆꯠꯃꯤꯟꯅꯅꯤ ꯀꯔꯤ ꯁ꯭ꯇꯦꯠꯇ ꯆꯠꯀꯅꯤ ꯑꯩ ꯃꯃꯥ ꯕꯕꯥꯒ ꯂꯣꯏ ꯄꯨꯂꯞ ꯆꯠꯀꯅꯤ ꯄꯥꯝꯖꯕ ꯃꯐꯝꯗꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯕꯒ ꯂꯩꯕꯒꯦ ꯗꯤꯜꯂꯤꯗ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦ ꯗꯦꯜꯂꯤꯗ ꯆꯠꯅꯤꯡꯉꯦ ꯔꯥꯖꯂꯛꯁꯃꯤꯒꯤꯗꯤ ꯑꯩ ꯑꯃꯦꯔꯤꯀꯥ ꯆꯠꯅꯤꯡꯉꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯅꯤ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯗꯦꯜꯂꯤꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤꯁꯦ ꯗꯦꯜꯂꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯐꯝ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯁꯨ ꯑꯣꯏꯕꯅꯤꯅ ꯃꯐꯝꯁꯦ ꯌꯥꯝ ꯆꯠꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃꯒ ꯍꯪꯂꯛꯑꯒꯦꯀꯣ ꯏꯅꯥꯎ ꯑꯅꯤꯁꯨ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯃꯥꯔꯁꯇ ꯃꯤ ꯇꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯝꯕ ꯌꯥꯏ ꯀꯥꯏꯅꯁꯨ ꯁꯥꯏꯟꯇꯤꯁꯈꯩꯅ ꯊꯤꯒꯠꯂꯤꯗꯅꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯃꯐꯝꯁꯤꯗꯩꯗ ꯃꯤ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯅꯕꯥꯅꯤ ꯑꯗꯩꯗ ꯂꯩꯕ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯪꯕ ꯇꯥꯔꯗꯤ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗꯣꯏꯅ ꯀꯔꯤꯒꯤꯅꯣ ꯆꯠꯀꯗꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯣ ꯍꯥꯏꯕꯤꯌꯨ ꯆꯠꯀꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯤ ꯆꯠꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯅꯥꯝꯇꯅ ꯆꯠꯅꯗ꯭ꯔꯤꯕꯅꯤನ ꯀꯅꯥꯝꯇ ꯈꯪꯅꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯕ ꯄꯥꯝꯃꯦꯕ ꯆꯠꯂꯒ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯑꯅꯧꯕ ꯇꯧꯕꯅꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏꯅꯀꯣ ꯌꯥꯝ ꯈꯪꯅꯤꯡꯕ ꯐꯥꯎꯕꯗꯨꯅꯦꯕꯀꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯤ ꯆꯠꯀꯗ꯭ꯔꯥ ꯑꯩꯁꯨ ꯆꯠꯅꯤꯕꯀꯣ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9ꯅꯤꯀꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯕ꯭ꯔꯥ ꯁ꯭ꯃꯥꯔꯠ ꯐꯣꯟꯒ ꯄꯥꯏꯕ ꯁꯤꯖꯤꯟꯅꯕ ꯍꯩꯔꯕ꯭ꯔꯥ ꯑꯇꯣꯞꯄ ꯒꯨꯒꯜꯒꯨꯝꯕ ꯊꯤꯕꯗꯤ ꯍꯩꯔꯦꯕꯀꯣ ꯐꯣꯟ ꯄꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯦꯝꯒꯗꯤ ꯁꯥꯟꯅꯕꯤꯔꯕ꯭ꯔꯥ ꯁꯥꯟꯅꯩ ꯀꯔꯤ ꯒꯦꯝꯒꯗꯤ ꯁꯥꯟꯅꯩ ꯃꯣꯕꯥꯏꯜꯗ ꯀꯦꯟꯗꯤ ꯀ꯭ꯔꯁꯀꯨꯝꯕ ꯑꯇꯣꯞꯄ ꯕꯥꯔꯕꯤꯒꯤꯒꯨꯝꯕ ꯁꯥꯟꯅꯩ ꯀꯥ ꯍꯦꯟꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯠꯇꯕ ꯀꯌా ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯇꯉꯥꯏꯐꯗꯕ ꯄꯥꯏꯒꯗꯕ ꯄꯨꯡꯁꯤꯡ ꯑꯀꯛꯅꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯒ ꯄꯥꯏꯕꯤꯌꯨ ꯃꯣꯕꯥꯏꯜꯁꯦ ꯅꯣꯡꯃꯗ ꯄꯨꯡꯈꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯏꯒꯅꯨꯀꯣ ꯅꯕꯥꯅꯤꯁꯨꯀꯣ ꯔꯥꯖꯂꯛꯁꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯆꯨꯁꯦ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯦꯟꯁꯥꯡꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯀꯂꯔꯁꯦ ꯄꯤꯡ ꯀꯂꯔꯁꯦ ꯄꯥꯝꯃꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡꯁꯤꯅ ꯉꯥ ꯊꯣꯡꯕ ꯑꯍꯥꯎꯕꯅꯤꯅꯦꯀꯣ ꯃꯥꯅ ꯆꯥꯅꯤꯡꯉꯤꯁꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯤ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯕ꯭ꯂꯨ ꯀꯂꯔꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯦꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯕ ꯏꯄꯥꯝ ꯄꯥꯝꯃꯦ ꯀꯔꯤꯒꯤꯅꯣ ꯕ꯭ꯂꯨ ꯀꯂꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤꯁꯦ ꯏꯁꯥꯅ ꯕ꯭ꯂꯨ ꯀꯂꯔꯁꯦ ꯌꯥꯝ ꯏꯪꯕ ꯃꯆꯨ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯌꯥꯝ ꯈꯣꯏꯗꯥꯖꯕ ꯃꯆꯨ ꯑꯃꯁꯨ ꯑꯣꯏꯕ ꯔꯥꯖꯂꯛꯁꯃꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯇꯝꯅꯤꯅꯁꯨ ꯇꯥꯛꯄꯤꯔꯦ ꯃꯊꯪꯗꯗꯤ ꯀ꯭ꯂꯥꯁ 10 ꯃꯦꯇ꯭ꯔꯤꯛ ꯍꯥꯏꯕꯗꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯦꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯀꯟꯅ ꯄꯥꯔꯀꯥꯟꯗ ꯉꯟꯅ ꯁꯦꯂꯦꯕꯁꯁꯦ ꯀꯕꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯁꯕꯖꯦꯛ ꯑꯅꯝꯕ ꯂꯦꯇꯔ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯣ ꯂꯣꯏꯅꯅ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯁꯉꯥꯏ ꯀ꯭ꯋꯤꯖꯇ ꯔꯦꯗꯤꯑꯣ ꯇꯥꯗꯨꯅ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯤꯅꯔ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯔꯛꯂꯕꯅꯤ ꯑꯗꯣ ꯁꯉꯥꯏ ꯀ꯭ꯋꯤꯖ ꯈꯛꯇ ꯅꯠꯇꯅ ꯔꯦꯗꯤꯑꯣꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯔꯤ ꯑꯥꯏꯗꯤꯌꯥ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕꯗꯤ ꯂꯧꯁꯤꯟꯕ ꯂꯩꯔꯦ
ꯀ꯭ꯋꯤꯁꯀꯨꯝꯕ ꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟꯒꯨꯝꯕꯁꯨ ꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯐꯥꯎꯕ ꯃꯤ ꯎꯅꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯇꯣꯞꯄ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯤ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯄꯥꯡꯗꯤ ꯇꯥꯕ ꯐꯪꯗꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯇꯤꯒꯨꯝꯕ ꯀꯥ ꯊꯥꯔ ꯃꯇꯝꯗ ꯑꯃꯨꯛ ꯑꯗꯨꯝ ꯇꯥꯏ ꯅꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟ ꯑꯁꯤꯅꯀꯣ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯃꯒꯨꯟꯁꯤ ꯀꯔꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯔꯥꯖꯂꯛꯁꯃꯤꯗꯩ ꯍꯧꯕꯤꯔꯛꯑꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯩ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯥꯏꯕ ꯏꯟꯕ ꯑꯗꯒꯤ ꯃꯔꯝ ꯃꯣꯛꯄ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯄꯥꯕꯁꯦ ꯑꯗꯨꯝ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯃꯒꯨꯟꯅꯤ ꯍꯥꯏꯅꯩ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯁꯥꯇ꯭ꯔꯕꯨ ꯑꯐꯕ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯕꯨ ꯃꯁꯛ ꯈꯪꯅ ꯃꯨꯟꯅ ꯆꯠꯄ ꯑꯗꯒꯤ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯅ ꯑꯗꯨꯝ ꯇꯥꯕꯤꯕ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯑꯐꯕ ꯁꯥꯇ꯭ꯔꯅꯦ ꯂꯧꯅꯤꯡꯉꯤ ꯅꯈꯣꯏꯅꯤꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯅꯗꯤ ꯅꯕꯥꯅꯤꯃꯛ ꯑꯗꯨꯃꯛ ꯒꯨꯗ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯑꯐꯕ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯑꯗꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒ ꯔꯥꯖꯂꯛꯁꯃꯤꯒꯁꯦ ꯏꯁꯥꯒꯤ ꯍꯣꯕꯤꯗꯤ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤꯀꯣ ꯔꯥꯖꯂꯛꯁꯃꯤꯒꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯣꯕꯤꯁꯤ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯤꯌꯨ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯤꯚꯤ ꯌꯦꯡꯕ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯕ ꯏꯁꯩ ꯇꯥꯕꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝ ꯍꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯏꯁꯩ ꯇꯥꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯅꯤ ꯌꯦꯡꯕꯗꯁꯨ ꯏꯁꯩ ꯁꯛꯄ ꯍꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯄꯨꯔꯅꯤꯃꯥ ꯃꯇꯦꯛ ꯑꯃꯇ ꯉꯪꯍꯟꯕꯁꯨ ꯌꯥꯕꯖꯥꯠꯅꯤꯗ ꯍꯣꯏ ꯏꯁꯩꯗꯤ ꯑꯩ ꯍꯩꯖꯗ꯭ꯔꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯤꯗꯤ ꯀꯔꯤ ꯍꯣꯕꯤꯗꯤ ꯍꯣꯕꯤꯁꯦ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯧꯕ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯕ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯑꯣꯏ ꯌꯨꯝꯗ ꯀꯔꯤ ꯑꯇꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯗꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯍꯧꯔꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤꯕꯣ ꯍꯧꯔꯦꯕꯀꯣ ꯀꯔꯤꯒꯗꯤ ꯇꯧꯏ ꯅꯈꯣꯏ ꯌꯨꯝꯗ ꯁꯪ ꯃꯇꯝꯗ ꯃꯥ ꯑꯣꯏꯅ ꯋꯥꯏ ꯁꯤꯠꯄ ꯀꯣꯟ ꯀꯩꯀꯥ ꯐꯦꯡꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯟꯕ ꯑꯗꯨꯝ ꯇꯧꯋꯦ ꯍꯣꯏ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯃꯨꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯐꯩ ꯃꯔꯛꯇ ꯇꯤꯚꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤ ꯍꯥꯏꯕꯤꯀꯣ ꯑꯗꯣ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯗꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯕꯒꯦ ꯁꯨꯝ ꯑꯉꯥꯡꯅꯤꯅ ꯀꯥꯔꯇꯨꯟꯒꯨꯝꯕꯅ ꯍꯦꯟꯅꯁꯨ ꯌꯦꯡꯒꯗꯧꯕꯁꯨ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯗꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤ ꯍꯥꯏꯕꯤꯌꯨ ꯀꯥꯔꯇꯨꯟꯒꯨꯝꯕꯁꯨ ꯌꯦꯡꯉꯦ ꯁꯤꯃꯥ ꯏꯁꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯇꯦꯂꯤꯚꯤꯖꯟꯗ ꯁꯟꯗꯣꯛꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯨ ꯑꯗꯣ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯔꯤꯗꯤ ꯑꯣꯏꯅꯤꯡꯒꯦ ꯆꯥꯎꯕꯨꯗꯤ ꯆꯥꯎꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯀꯥꯟꯗ ꯁꯣꯝ ꯅꯕꯥꯅꯤꯒꯤ ꯍꯥꯏꯗꯤ ꯑꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯀꯩꯗꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯤꯡꯉꯦ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯐꯥꯎꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯌꯥꯝꯅꯁꯨ ꯆꯥꯟꯅꯒꯗꯕ ꯃꯥꯜꯂꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯗ ꯌꯥꯝꯅ ꯆꯥꯟꯅꯒꯗꯕ ꯏꯆꯜꯅꯤ ꯌꯦꯡꯕꯗꯁꯨ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯑꯣꯏꯌꯦꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕꯤꯒꯦ ꯍꯥꯏꯕ ꯏꯆꯜꯁꯤꯁꯨ ꯍꯥꯏꯔꯤꯕ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯕꯤꯌꯨ ꯑꯅꯤꯃꯛꯇ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯔꯥꯖꯂꯛꯁꯃꯤꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯁꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯒꯨꯝꯕ ꯁ꯭ꯀꯨꯜꯒꯤ ꯇꯧꯔꯛꯄꯒꯨꯝꯕꯗ ꯌꯥꯎꯕꯒꯁꯨ ꯂꯩꯕ꯭ꯔꯥ ꯌꯥꯎꯋꯦ ꯑꯇꯣꯞꯄ ꯑꯦꯁꯦꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯇꯦꯝꯄꯔꯦ ꯁ꯭ꯄꯤꯆꯀꯨꯝꯕ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯑꯗꯨꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕꯗꯗꯤ ꯌꯥꯎꯈꯤꯕ ꯂꯩꯕ꯭ꯔꯥ ꯌꯥꯎꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯝꯄꯤꯇꯤꯁꯟ ꯁꯥꯏꯟꯁꯀꯤ ꯃꯦꯠꯁꯀꯤ ꯒ꯭ꯔꯥꯃꯥꯔꯒꯤ ꯑꯗꯒꯤ ꯗ꯭ꯔꯣꯌꯤꯡ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯑꯦꯁꯦ ꯌꯥꯝꯃꯤ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯈꯔꯗꯤ ꯑꯗꯨꯝ ꯏꯆꯜ ꯑꯅꯤꯁꯦ ꯍꯥꯏꯔꯤꯕ ꯏꯁꯥꯒꯤ ꯍꯣꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯥꯏꯟꯁꯤꯗꯗꯤ ꯀꯔꯤ ꯊꯋꯥꯏ ꯏꯁꯥꯅ ꯄꯥꯝꯖꯕꯒ ꯂꯩꯕꯤꯕ꯭ꯔꯥ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯔꯝꯕ ꯃꯁꯥꯟꯅꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯂꯝꯖꯦꯟꯒꯨꯝꯕ ꯆꯦꯟꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯂꯝꯖꯦꯟꯒꯨꯝꯕ ꯆꯦꯟꯕ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯐꯕ ꯈꯨꯁꯥꯟꯅꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯔꯥꯖꯂꯛꯁꯃꯤꯒꯤꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯄꯥꯝꯗꯦ ꯁ꯭ꯄꯣꯔꯠꯇꯤ ꯀꯌꯥ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕ ꯈꯛꯇꯅ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯅ ꯂꯧꯗꯕꯤꯗ ꯏꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯃꯔꯛꯇꯁꯨ ꯈꯔ ꯁꯥꯟꯅꯕꯤꯕ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯉꯥꯏ ꯀ꯭ꯋꯤꯖ ꯋꯤꯅꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯑꯃ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯏ ꯍꯥꯏꯔꯤꯕ ꯕꯤꯁꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯟ ꯂꯩꯁꯥꯡꯊꯦꯝ ꯀꯧꯏ ꯁꯨꯃꯥꯏꯅ ꯕꯤꯖꯦꯟ ꯂꯩꯁꯥꯡꯊꯦꯝꯅ ꯋꯤꯅꯔꯁꯤꯡꯗ ꯉꯝꯖꯕ ꯈꯔ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯁꯦ ꯏꯆꯜ ꯑꯅꯤꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯁꯉꯥꯏ ꯀ꯭ꯋꯤꯖꯇ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯨ ꯕꯤꯖꯦ ꯂꯩꯁꯥꯡꯊꯦꯝꯗ ꯑꯗꯨꯝ ꯁꯉꯥꯏ ꯀ꯭ꯋꯤꯖ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯄꯤꯕꯤꯔꯤꯁꯦ ꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯅꯈꯣꯏ ꯑꯅꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯁꯔꯨꯛ ꯌꯥꯕꯤꯔꯦꯀꯣ ꯋꯤꯅꯔꯁꯨ ꯑꯣꯏꯕꯤꯔꯦ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯇꯥꯔꯨꯕꯗꯒꯤ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯒꯦ ꯍꯥꯏꯕꯗꯣ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯈꯪꯍꯜꯂꯦ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯃꯅꯤꯄꯨꯔꯤꯒꯨꯝꯕꯒꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯌꯥꯎꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯈꯪꯈꯤꯗꯕ ꯃꯌꯥꯝꯗꯣ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯒ ꯈꯪꯍꯜꯂꯦ ꯅꯣꯂꯦꯖꯁꯨ ꯌꯥꯝ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯅꯤꯡꯉꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤꯁꯨ ꯊꯥꯏꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟ ꯃꯌꯥꯝꯁꯨ ꯈꯪꯕ ꯉꯝꯃꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯣꯁꯤꯌꯦꯜ ꯏꯁꯨ ꯃꯌꯥꯝꯁꯨ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯔꯥꯖꯂꯛꯁꯃꯤ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯉꯁꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯋꯤꯅꯔ ꯑꯣꯏꯔꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯈꯜꯂꯤ ꯏꯁꯥꯗ ꯉꯝꯃꯤꯈꯩ ꯌꯥꯎꯒꯦꯅ ꯈꯜꯂꯤ ꯉꯝꯃꯤꯈꯩ ꯌꯥꯎꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ
Nabani tang nataba atopa namanabi singdi yohanningbra. Yahaninga di poe. Yohanning bu eba. Adu yohanning agadi yauraknaba kari di tawningi. Hadi yaw khotlo gana sum hainningbra kamai tawni. Haining. Yam nungaijare ngasigi sangai quiz ki winner Vidyalakshmi amadi Rajlakshmi aniga unaduna ngahak mikup khara wari watai sanabagi tanja si phangjaba thagachari ichal animapu. Thank you. Sangai quiz ki lucky winner oibangam khrabi Khaidem Rajlakshmi Devi amasung Khaidem Vidyalakshmi Devi auba mara kaisam lekai degi isel ani ni isel ani siga aikoi gi mihut sing Waikhom Purnima amasung langpok lakpam Tokyo aniga hak phamina duna wari saba tamina khre adudi hojik sangai quiz thawa yauri basingna paukhum pina bagi dama khorang na ngai riba tangkak sigi haibadi sangai quiz samnga kuntra truk subagi wahang ani si mathang hangjarak lage ahan ba wahangda khwaidagi ihan han ba oina climate emergency lakthokiba multilateral block adu karambano hairiba climate emergency asi lakthokiba bharat ka yumlonnaba leibak aduna karambano wahang amukahana ningsingjari khwaidagi ihan hanba oina climate emergency lakthokiba multilateral block adu karambano hairiba climate emergency asi lakthokiba bharat ka yumlonnaba leibak aduna karambano anisuba wahangda manipur gi nupi gi ahanba sankritan palasi karambano kanana ihan hana lingkhatkibano wahang amukhana ningsingjari manipur gi nupi gi ahanba sankritan palasi karambano kanana ihan hana lingkhatkibano hangjariba wahang sing asi lagliba December gi tang 19 phawbagi manungda tongan ba pambaising sijinnaraga aikoi gi khutta yahonbirau paukhum thabirakadaba tongan ba pambaising amuktang thamjarake postcard ki khuthangda aikoi da paukhum si yahonbirake hairagana station director All India Radio Palace Compound Imphal 795001 email gi khuthangda aikoi da mail tawbirake hairagana aikoi gi email ID sangaikquiz@gmail.com hairibasida mail tawbirau Facebook ki khuthangda inbox tawbirake hairagana aikoi gi Facebook page All India Radio Imphal asida tawbirau aduga thoramsi aikoi gi official YouTube channel AIR Imphal asida su taba phangbigani masiga loinana sangai quiz tabiram libasing amuka hanna thagatsabaga loinana khurumjari